ahal amagi hakchang leiramle wangoi PS na koliba samuro awang laikai gi community hall da masagi chei 64 rom suraga da banupa amagi hakchang leiramle haidi ma ki hakchang adu hauki thokaba numit ki numidang pung 3 makhai rom tarak pada thengnerakibani mang masa pai kulai kuchuni foot manga ga inchi taruk lom wangani mahaki maming matha khangmangam khidribaga loinana mahak numit kharani gi mamangdagi sibo oigani thajanari hakchang adu masak khangdoklaga postmortem examination tawnaba police na lokhatlaga rims ki miral sangda thamkhre tata haiwa na takpada activa tonglapi mauna amale khidring asi nongthal pung 3 makhairam tarakpada yaripok thobal lambi paringi fauden mamang laikai gi playground manakta thobalomdagi yaripok tamna thawrakhiba tata Haibra amana Honda Activa ama thombada gari macha sida tonglakibi rembam awang laikai dagi khoirom ongbi persini kunthagama thoi mapuroiba case lenin kobi nupi malaikana banangdana laikhidre mahak hek sokpaga thobal district hospital da pukhatuna laikana na bohona ki adubu leng sangasigi doctor singna mak siraga puragle haiki thawdo asigi matangda yaripok PS na suomoto case ama register tawduna lokhatkibaga loinana gari animak sis tawkre leikhidrobi hakchang na postmortem examination tawnaba jenims ki miral sangda thamkhre hari na amok taliban amadi pakistan gi lan khamna bo hodnaragani Turkey amadi Qatar na Afghanistan gi Taliban amadi Pakistan ga sokna duna lakhiba lan khamna bo hodnakiba mai pa khidraba matungda Iran amuk lan khamna bo tawdang lokre Iran gi president Masoud Pezeshkian Taliban amadi Pakistan ani gi marakta soknari balana si khamna ba hona bada mateng pangba ngamgani haina phongdorakhibani loinana malemda lairiba muslim leibak sing amata oina ba so appeal tawrakhibani Trump na South Korea hek yaubaga North Korea na missile test tawkre America gi president Donald Trump na South Korea hek yaubaga North Korea na matik mai leiraba missile ama test tawrakre hari Korean Central News Agency KCN ina phongdorakhibagi matongina North Korea na mai pangna test tawkhiba missile adu nuclear warhead puba ngamba matik mai leiraba cruise missile amani na kalamromda America gi president Donald Trump amadi South Korea gi luchingba singa unakhiba aduda America amadi South Korea leba ani gi marakta defense ki lamda punna thabak tawminana bagi matangda khanakhibaga loinana North Korea na chatharakpa aranba thong singi mayakta punna thengnaminna bagi matangda su khanaki haidi Trump amadi North Korea gi supreme leader Kim ga unabagi paudi leite haidi US na drug lalon bataraga mari hatkre Eastern Pacific Ocean da drug lalon eti ki thabak tawba bol ani da airstrike chathaduna Meeoi taraga mari rom hatkre haidi US ki Trump government gi Secretary of Defense Pata Hexet na phongdorakhibagi matungina US ki Air Force na chathakiba attack adu Eastern Pacific Ocean da aronba mawngda mayai ka bachinjak drug lalon etik tawduna leiriba ase thingnana bohonarakpagi operation gi manung chana chathakibani haidi nakalamarom da US na chathakiba airstrike adu da Meeoi taraga mari sekiba adu international law bu khongaung na bani haina claim tawrakre Pakistan lanmi na chathakiba airstrike ta Balochistan Liberation Army gi militant taraga mari sekre Pakistan lanmi na ngarang ahing athengbada Balochistan da chathakiba airstrike ta Balochistan Liberation Army BLA gi militant Taraga mari sekre hari ngarang ahing leba adugi Quetta da naknaba leiba Balochistan gi Chultan Mountain region da BLA militant singna changjafam lauduna leiba mafam ni chingnaba singda Pakistan gi security force na nongthakta gi landa chathaduna militant sing adu hatkibani haidi Pakistan security force na chathakiba operation adu yamna singthaningai oiba aerial strike amani haina thamlakibaga loinana BLA militant singna changjafam lauduna leiriba manung hanjinba chinglakta leiba camp singda atamna landa chathakibani haidi thajaba yaba pau amana Pakistan security force na Pakistani aircraft sijinaduna air strike chathadringai gi numit kayani gi mamangdagi BLA gi militant sing adu senaduna lakhibani haidi Pakistan gi security force na chathakiba air strike adubu yamna singthaningai oiba amani haina thamkibaga loinana air strike aduna insurgent group asegi lotfam oiriba kayabu chauna amata thoan ki hairi air strike chathaduna hatkriba sing adu Balochistan province ta security gi convoy amasung lenga ki project sing the attack chathaba sing ni hairi BLA bu Pakistan lengang na terrorist organization ni hana sakhang kibaga loinana lalholup asina leiba asigi saruk sing da hokiba matam kaya dagi tongan ba autonomy tanuna lakpaga loinana mineral parks an leiba mafam kaya su khudum chanduna lakhibani hairi India government ka nipan suba jailarong political talk ngasi New Delhi da government of India gi Meeoi singa nipan lak suba jailarong political talk pangthokre haina jailarong United Front ki secretary information and publicity Louis Gangmai gi cherol amana phongdorakli Cherol asin high government of India gi maikai digi jailarong miyam na mayok nariba awana amasung political right chiawna furup asigi miyam na honarakliba sing masak khangbaga loinana pumna masigi warusin ama purakna ba honaragani haibigi thajaba pirakle hairi ngasigi mifamda nakalani ma ki maikai digi draft proposal sing pisinaki draft proposal asida jailarong miyam na mayok nariba singi framework kyawbaga loinana puthokuna khanaki hairi ngasigi political talk da saru yakiba singi maikai diga Assam Manipur amasung Nagaland da leiriba jailarong gi miyam na chatharagliba political talk asida saugatpiu amasung makhata na masigi damak prayer tobiu hairi miyam gi mateng dagi chatharagliba political talk asigi thabak sing khumang chausilakani haina thajaba thamli hairi JDF ni chingnaba singna non local sin ni ama sel gi demand fa kre NH37 Imphal Jirbam lambi paring yauna Tamenglong district ta operate
ꯇꯧꯔꯤꯕ ꯖꯦꯂꯤꯌꯥꯔꯣꯡ ꯌꯨꯅꯥꯏꯇꯦꯗ ꯐ꯭ꯔꯟꯠ JUF ꯀꯤ ꯀꯦꯗꯔꯅꯤ ꯆꯤꯡꯅꯕꯁꯤꯡꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:40 ꯔꯣꯝ ꯇꯥꯔꯛꯄꯗ NH-37 ꯒꯤ ꯂꯝꯕꯤ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕ MSPD Agarwal Infrastructure Limited Apex Structure Private Limited JV gi crusher in charge Oiba non-local simi ama sel gi demand ga mari leinana faraga pukre hari pawse gi matungina faduna pukriba non-local simi adu gi maming Satish Kumar kuntraga mapan apokpa Mithilesh Sharma kawi Bihar gi Patna gi Kaf Mahadev standagini mahakpu JUF ki kedar ahum laklaga Nungjaw village ki mafam amadagi faraga pukibani hari thodose gi matangda mahaki company asegi maikai dagi Tamenglong gi DC da aiba wakat cherol ama pisin duna mahaki khongul livi na bahaijakre cherol adugi copy sing Tamenglong gi SP NX IDCL gi RO amadi General Manager P khaktada natuna Jiribam gi SP amasung DC da supi khre hari adumoinama mahak pungasi numidang faubada di sakang da basing aduna thadora khidri hari Nscn ke gi kedar ama Assam Rifles ta surrender tawrakre Arunachal Pradesh ki Tirap district leba Assam Rifles ki Khonsa battalion da SS Lieutenant Namfuwa Hakun Kauba Nscn ke Nikishumi faction gi active cadre ama surrender tawrakre hari agency gi pauna phongdorak pada hakuna si matam sangna Arunachal Pradesh ki Tirap district amasung masiga lona bamfam singda Miam dagi lona yadaba mongda sel lokthokpa outfit sing gi recruitment tawba amadi lona yadaba tax khonggatpana chingba thabak singna chenaba misakni hari surrender tawba duda hakuna haukiba chahi khara sida mahangna insurgent gi thabak thoram sing chathakiba adu thamoi sokna nungai taba phongdokhibaga loinana anoba punsi hawbagi apamba phongdokhi hari Bina Lakshmi Nepram International Peace Bureau gi Vice President Khankre Manipur gi Yellomi nupi singi manungdagi ahanba oina Bina Lakshmi Nepram bu International Peace Bureau IPB gi chaliba kumja 2025 tagi hauraga 2028 fawba Vice President oina thau puna bakhan kibana mahangna state asidagi malemgi thakta organization amada khwaidagi wangba fampuba mitai nupi oiragani chaliba tha asida Spain gi Madrid ta pangthokiba bureau asigi Triennial Assembly da bureau asigi thau puba singi mathakta thoram singna hongnana semdokhibada mahakpu Vice President gi famasi gi damak pangthokiba election da mai paktuna khankibani mikhal asida bureau asigi member singna masing yamna mahakpu sagolaki panba yabadi Bina Lakshmi Nepram na disarmament Gender Justice amasung Indigenous Meeoi singi ingtapa lehenna bahotna bada kathokpaga loinana thodang lawrakhibini aduga bureau asiga office bearer sing oikiba Australia USA amasung Ireland gi Meeoi sing yauna office bearer Taraga Marina Nobel Peace Prize phangkhrabani haidi April 4 2009 da CDO amasung AR na Govin amasung Novo hatkibagi case CBI na thagalakpa closure report court na reject tawre CDO amasung AR gi personal Taraga nithoi gi mathakta cognizance lawre ngasi dagi na chahi tara mari henbagi mamang April 4 2009 gi numidang pung 8:45 rom tarakpada matam adugi commando gi team Mike 48 amasung 39 AR gi command force amana Gambiles amasung Langol area da lalhoba sing lebri haiduna changsilubada nakalani gi marakta thokiba khuthongna ba thodokni haiduna Namairakpam Nobo amasung Namairakpam Govinbu nongmaina kaptuna hatkhiba thodoki matangda thijilakliba CBI na thodosigi matangda makhoi anibu Combined force na encounter da hatkibani haiba natana atopa maramgi matik chaba evidence sing phangde haiduna Chief Judicial Magistrate Imphal West ki court ta file tawrakhiba closure report adu hojik district asigi Chief Judicial Magistrate oiriba Sorokhaibam Sadanandagi court na wal chatharaba matunga reject tawkhre thododugi matangda matam adugi Imphal West command gi sub inspector Huidrom Sukumar na thodok thokfam adubu koliba lamfel PS ta complaint oiduna report ama file tawrakhibani mahaki report yumfam oiduna lamfel PS na case FIR number 45/4/2009 under section 307 by 34 IPC 25 1B Arms Act 20 UAP Act register tawduna lokhatkibani adumoinamak extrajudicial execution victim families association IVAM amasung human rights alert HRA na Manipur da thokiba encounter ni haiba thodok singbu amu hana investigation chathanbinaba Supreme Court of India da file tawkiba writ petition criminal number 129 of 2012 ki while galoina justice Hegri Commission gi report ka chungsin aduna pirakpa direction dagi thodosigi matang da su CBI na amu hana thijinaba case ama lokhatkibani CBI na lokhatkhiba case adugi number na RCDHT 2018 is 0034 under section 302 by 34 IPC amasung RC 17 S 2018 SC3 New Delhi ni CBI na Supreme Court ke direction matungina thodosigi matangda case sing asi lokhatuna investigation chatharakhraба su encounter ni haibedagi hena atopa maramgi evidence sing phangdre haiduna November 13 2019 da court asida closure report file tawrakhibani adumoinamak laikhidraba Meeoi anigi imungi maikaidagi CBI na file tawrakliba closure report asibu objection tawraduna protest petition file tawrakhibani laikhidraba Meeoi anigi Meeoi gi
माइकैदगी फाइल तौरखिबा प्रोटेस्ट पिटिशन अदुगिदमक काउंसिल ए सुभाष अमसुंग महाकी लोइनबा काउंसिल सिंगना लेपखिबनी CJM Imphal West CVI na closure report file tawrakhibadugi masibu khananaba court asina criminal malignation final report case number 196 of 2019 laukhatkibani adumoinama court asina miscellaneous case asi laukhatlabasu court asigi presiding officer sing transfer tawba yauna covid pandemic mayoknaba amasung state ki law and order ki fivam sing namaram oiraduna case asigi while athuba matamda chathaba ngamlakhidabani adumoinama closure report kamari lainana court asina laukhatkhiba criminal miscellaneous case asigi while the thodo adugi matangna combined force na Meeoi ani asibu atamnana nongmaina kaptuna hatkibani haibagi evidence phangdrabasu natragana wafam asigi ona tainabada materials sing leirabasu court ki maikaidagi di laikhidraba Meeoi animak michamni haina lawi hairaduna case asigi while chatharakibani aduga final report ki case asigi while ngarang lautholaduna CVI ki closure report asi reject tawre amasung encounter ni haiba thodo aduda chenaba kamandugi matam adugi Mike 47 gi SIA Sukumar constable singda TA Suresh L Lenin TS Thauba Rifleman E Dospa amadi Mai 48 ki matamadugi SIT Khogen SIP Dinesh Kanta Head Constable S Kiran Kumar Rifleman Singda Sakhamba Rabampam amasung L Inaubi yauna matam adugi 39 AR gi Major Sriram amasung Rifleman Bipan Sarmagi mathakta cognizance lawri hairadun lauthokibani Chief Judicial Magistrate Imphal West ki order asigi matung ina cognizance lawraga commando personnel sing amasung AR gi officer amasung personnel asigi mathakta criminal P case ama register tawbugal loina makoida case asigi relevant paper sing pinanaba amasung makoigi committal proceeding chathanabagi damak mathang thagi kunga mangada court asida lagnanaba samani issue tawnaba court na direction pikre hadi cabinet na nipan suba pay commission ki term of reference ayaba pikre Union Cabinet na ngasi nipan suba pay commission ki term of reference ta ayaba pikre Prime Minister Narendra Modi na chair law dun ngasi fam kiba Union Cabinet mi fam amana nipan suba pay commission ki term of reference adu ayaba pikibani agency ki pawgi matugina term of reference adu di nipan suba Central Pay Commission asi temporary body ama oiba commission asida chairperson ama member ama part time amasung member secretary ama legani commission asi heglingba numitagi tha taraga nipan gi manungda commission ki report sing lankhat kadabani recommendation adu finalize tawraba matung karigumba matter khara gitangai fadana maraki oina reporting tharakpa yai amadi commission na recommendation tawba matamda makhada piriba wafam sing asida akanba miyeng thamlaga recommendation sing adu tawgadabani haiba wafam asini commission na recommendation Loram Daida Kupna Yengadaba Fibam Sing Adudi Laiba Sigi Matamatam Sen Tungi Fibam Developmental Expenditure Amasung Welfare Gi Tharang Sing Lokanaba Matik Chaba Resource Lairabra Non-Contributory Pension Scheme Singi Unfunded Cost Recommendation Aduna State Lengaki Sen Tungi Fibam Da Awaba Mayok Narakpa Yabra Loinana Central Public Sector Undertaking and private sector ki employees sing gitol of bagi structure benefit madi working conditions sing munna yenglaga recommend tawba haiba wafam sing asini Central Pay Commission na matam gi oina central government employees sing gi emolument structure retirement benefit amadi atay service conditions sing mari lainaba issue sing yengshinduna recommendation tawgadabani mahausa pay commission ki recommendation adu chahi tara kanaraga implement tawbani hariba trend asida yenglaga nipan suba Central Pay Commission ki recommendation sing adu lakliba chahi 2026 ki January amadagi implement tawgani ningsing bayai chahi asigi January thada Union Government na nipan suba Central Pay Commission lingna balau thokibani amaramda ngasi form kiba Union Cabinet na Department of Fertilizer na Ravi Season 1/10/2026 to 31/3/2026 ki oina phosphatic and potassic PNK fertilizer gi nutrient based subsidy NBS rate ki matangda torokpa proposal singsu ayaba pikre Senapati District Headquarter da Meeoi lising kayana thuingaleng moiba okre framework agreement khuyek pina krabatungda Indiana khoibu namthak tawbire TS moiba Framework Agreement khuyek pina krabatungda India Government na Naga gi National Flag amadi National Constitution sakhang biu yadaba maram na India Government na Naga singmu namthak tawbire haina National Socialist Council of Nagalim GPRN gi atoki launcher thuingaleng moiba na phongdokre Senapati da United Naga Council All Naga Student Association Manipur Naga Women Union Naga People's Movement for Human Rights Tribe Ho-Host District Apex Body sing amadi village chairman singna pangthokpa mahak pokpagi thoram aduda phongdokibani Thoram aduda mahakna haiki kumja 2015 gi August 3 da chairman Isaac
ꯆꯤꯁꯤꯁꯨ ꯌꯥꯎꯅ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯑꯣꯡꯗ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯄꯤꯅꯈꯤꯕꯅꯤ꯫ ꯁꯥꯡꯂꯕ ꯆꯍꯤ 19 ꯔꯣꯝ NACN GPRN ꯅ ꯅꯥꯒꯥ ꯃꯤꯌꯥꯝꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯒꯗꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯈꯤ꯫ ꯅꯥꯒꯥꯁꯤꯡꯒꯤ ꯇꯣꯞ ꯇꯣꯞꯄ ꯋꯥꯔꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯔꯣꯏꯕ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ꯫ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯅꯥꯒꯥꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯑꯃꯗꯤ ꯅꯦꯁꯅꯦꯜ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯍꯥꯟꯅ ꯁꯛꯈꯪꯒꯗꯕꯅꯤ꯫ ꯀꯨꯝꯖꯥ 1947ꯒꯤ ꯑꯣꯒꯁꯠ 13ꯗ ꯃꯥꯎ, ꯄꯥꯎꯃꯥꯏ, ꯃꯔꯥꯝ, ꯊꯪꯒꯥꯜ ꯑꯃꯗꯤ ꯑꯞꯄꯔ ꯖꯦꯂꯤꯌꯥꯡꯒꯤ ꯅꯥꯒꯥ ꯈꯨꯟꯖꯥꯁꯤꯡꯅ ꯆꯥꯎꯊꯣꯛꯆꯕ ꯑꯃꯒ ꯂꯣꯏꯅꯅ ꯅꯥꯒꯥꯂꯦꯟꯒꯤ ꯅꯦꯁꯅꯦꯜ ꯐ꯭ꯂꯦꯒ ꯆꯤꯡꯈꯠꯈꯤ꯫ ꯀꯨꯝꯖꯥ 1956ꯒꯤ ꯖꯨꯟ ꯊꯥꯗ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯥꯎ ꯒꯦꯠ ꯃꯅꯥꯛꯇ ꯈꯨꯠ ꯊꯣꯛꯅꯕꯗ ꯃꯥꯎ ꯅꯥꯒꯥ ꯇꯔꯥ ꯊꯋꯥꯏ ꯊꯥꯈꯤ꯫ ꯀꯨꯝꯖꯥ 1958ꯇ ꯁꯥꯎꯗꯔꯟ ꯀꯃꯥꯟ ꯂꯨꯆꯤꯡꯈꯤꯕ ꯄꯨꯗꯨꯅꯥꯃꯩ ꯈꯨꯡꯒꯪꯒꯤ ꯕꯦꯁꯤ ꯆꯥꯈꯣ ꯐꯥꯔꯒ ꯅꯥꯒꯥꯎꯟ ꯖꯦꯜꯗ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯀꯨꯝꯖꯥ 1961ꯗ ꯑꯃꯨꯛ ꯍꯟꯅ ꯅꯦꯁꯅꯦꯜ ꯃꯨꯚꯃꯦꯟꯠꯇ ꯁꯔꯨꯛ ꯌꯥꯈꯤ꯫ ꯖꯦꯜ ꯃꯅꯨꯡꯗ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯅꯨꯡ ꯃꯇꯝ ꯆꯥꯗꯅ ꯂꯩꯈꯤꯗꯕꯅꯤ꯫ ꯅꯥꯒꯥꯂꯦꯟ ꯑꯃꯗꯤ ꯈꯥ ꯊꯪꯕ ꯅꯥꯒꯥꯂꯦꯟꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯀꯠꯊꯣꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯄꯥꯟꯗꯝ ꯐꯪꯅꯕ ꯍꯣꯠꯅꯔꯤꯕ ꯊꯧꯗꯥꯡ ꯑꯔꯦꯝꯕ ꯇꯥꯍꯜꯂꯣꯏ꯫ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯅꯥꯒꯥꯁꯤꯡꯒꯤ ꯏꯍꯧ ꯑꯁꯤꯕꯨ ꯁꯧꯒꯠꯇꯨꯅ ꯉꯁꯤ ꯐꯥꯎꯕ ꯈꯣꯡꯐꯝ ꯍꯟꯗꯅ ꯂꯦꯞꯄꯒꯤꯗꯃꯛ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ ꯅꯥꯒꯥꯂꯦꯟꯗ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥ ꯃꯤꯌꯥꯝ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃꯤꯂꯤꯇꯔꯤ ꯔꯨꯜ ꯃꯈꯥꯗ ꯂꯩꯔꯛꯂꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯈꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯥꯒꯥꯂꯦꯟꯗ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠ ꯈꯣꯡꯒꯥꯎꯅꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯈꯤ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯥꯡꯍꯟꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯑꯣꯏ ꯀꯌꯥ ꯇꯝꯊꯤꯅ ꯍꯥꯠꯄꯤꯈꯤ ꯑꯃꯁꯨꯡ ꯐꯥꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯂꯩꯔꯤ꯫ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕ ꯐꯪꯍꯟꯅꯕ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯇꯥꯟꯐꯝ ꯐꯥꯎꯕ ꯍꯟꯕ ꯂꯩꯇꯅ ꯍꯣꯠꯅꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯈ꯭ꯔꯦ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛ ꯇꯦꯕꯜ ꯇꯦꯅꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯁꯤꯟꯗꯨꯅ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯁꯤꯒꯤ ꯊꯧꯕꯥꯜ ꯋꯥꯡꯃ ꯇꯥꯕꯗ ꯂꯩꯕ ꯏꯟꯗꯣꯔ ꯁ꯭ꯇꯦꯗꯤꯌꯝꯗ ꯉꯁꯤꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯁ꯭ꯇꯦꯠ ꯂꯦꯚꯦꯜ ꯔꯦꯡꯀꯤꯡ ꯇꯤ ꯇꯣꯔꯅꯥꯃꯦꯟꯠꯀꯤ ꯃꯅꯨꯡ ꯆꯟꯅ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤꯡꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ 1959ꯗ ꯏꯟꯗꯣ ꯆꯥꯏꯅꯥ ꯉꯝꯈꯩ ꯉꯥꯛꯅꯕ ꯍꯣꯠꯅꯕꯗ ꯊꯋꯥꯏ ꯀꯠꯈ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯇꯔꯥꯒꯤ ꯃꯐꯝꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ꯫ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯇꯤ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯤꯡ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯃꯦꯟꯁꯨ ꯑꯣꯏꯔꯤꯕ ꯑꯍꯨꯝꯁꯨꯕ ꯑꯥꯏ.ꯑꯥꯔ.ꯕꯤꯒꯤ ꯁꯤ.ꯏ.ꯑꯣ ꯁꯔꯥꯡꯊꯦꯝ ꯍꯦꯃꯟꯇꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤ 1959ꯒꯤ ꯑꯣꯛꯇꯣꯕꯔ 21ꯗ ꯆꯥꯏꯅꯥꯅ ꯏꯟꯗꯤꯌꯥꯒꯤ ꯉꯝꯈꯩꯗ ꯂꯥꯟꯗꯥꯔꯛꯄ ꯃꯇꯝꯗ ꯃꯔꯩꯕꯥꯛꯀꯤ ꯉꯝꯈꯩ ꯏꯟꯗꯤꯌꯥ ꯆꯥꯏꯅꯥ ꯕꯣꯔꯗꯔ ꯉꯥꯛꯅꯕꯒꯤ ꯂꯥꯟꯊꯦꯡꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜ ꯇꯔꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯛꯇꯣꯕꯔ 21ꯕꯨ ꯄꯨꯂꯤꯁ ꯀꯝꯃꯦꯃꯣꯔꯦꯁꯟ ꯗꯦ, ꯃꯥꯔꯇꯤꯔꯁ ꯗꯦ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯅꯔꯤ꯫ ꯃꯅꯤꯄꯨꯔꯗꯁꯨ ꯑꯣꯛꯇꯣꯕꯔ 21ꯗꯒꯤ ꯍꯧꯔꯒ ꯑꯣꯛꯇꯣꯕꯔ 31 ꯐꯥꯎꯕ ꯄꯨꯂꯤꯁ ꯀꯝꯃꯦꯃꯣꯔꯦꯁꯟ ꯗꯦ ꯑꯁꯤ ꯄꯥꯂꯟ ꯇꯧꯔꯤ꯫ ꯑꯗꯨꯒꯨꯝꯕ ꯊꯧꯅꯥ ꯐꯔꯕ ꯄꯨꯂꯤꯁ ꯄꯔꯁꯣꯅꯦꯜꯁꯤꯡ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄ ꯑꯣꯏꯅ ꯇꯣꯔꯅꯥꯃꯦꯟꯠ ꯍꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯤꯌꯥꯝꯅ ꯃꯤꯅꯤꯠ 2 ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯑꯋꯥꯕ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟꯠꯗ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 3 ꯈꯔ ꯍꯦꯜꯂꯛꯄꯗ ꯊꯧꯕꯥꯜ ꯌꯥꯏꯔꯤꯄꯣꯛ ꯂꯝꯕꯤꯒꯤ ꯐꯧꯗꯦꯟ ꯃꯅꯤꯡ ꯂꯩꯀꯥꯏ ꯄ꯭ꯂꯦ ꯒ꯭ꯔꯥꯎꯟꯗ ꯃꯅꯥꯛꯇ ꯊꯧꯕꯥꯜꯂꯣꯝꯗꯒꯤ ꯊꯧꯔꯛꯄ ꯇꯥꯇꯥ ꯇꯤꯄꯔ ꯑꯃꯅ ꯊꯣꯝꯕꯗ ꯍꯣꯟꯗꯥ ꯑꯦꯛꯇꯤꯚꯥ ꯊꯧꯔꯛꯄꯤ ꯅꯨꯄꯤ ꯑꯃ ꯂꯩꯈꯤꯗ꯭ꯔꯦ꯫ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯈꯣꯏꯔꯣꯝ ꯑꯣꯡꯕꯤ ꯄꯔꯁꯤꯅꯤ ꯗꯦꯕꯤ 39, ꯃꯄꯨꯔꯣꯏꯕ ꯀꯦ.ꯑꯩꯆ. ꯂꯦꯅꯤꯟ ꯀꯧꯏ꯫ ꯂꯧꯔꯦꯝꯕꯝ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯁꯠ ꯃꯣꯔꯇꯦꯝꯒꯤꯗꯃꯛ ꯖꯦꯅꯤꯝꯁ ꯃꯣꯔꯒꯇ ꯊꯝꯈ꯭ꯔꯦ꯫ ꯆꯦꯟꯅꯕ ꯇꯥꯇꯥ ꯇꯤꯄꯔ ꯑꯃꯗꯤ ꯗ꯭ꯔꯥꯏꯚꯔ ꯄꯨꯂꯤꯁꯅ ꯐꯥꯕꯒ ꯂꯣꯏꯅꯅ ꯌꯥꯏꯔꯤꯄꯣꯛ ꯄꯨꯂꯤꯁꯅ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯦꯁ ꯑꯃ ꯂꯧꯈꯠꯈ꯭ꯔꯦ ꯍꯥꯏꯔꯤ꯫